Bauxade yumpam uibamar uibapau khara update tawjari. Modi gi chagu torang kuding politician kharana yettunata Leiribsi mkhoigidmk khllubda Nungaibide minister. Manipur lenga na sintuna yankhairak suba bijoy divas ki thoram gasi ahamba Manipur rifles ki vanguard hold pangthoke baga loinana komja lising amaga sa panhompu drama thoida. Thokiba lan adu da sarug yakiba lan mi khudimagda ikai khumna bawut khre. Tharumasi da sarug yakiba CM Biren ai Indian masak masa ngak thok na ba amadi atopada mading pangpa ngamna ba India ki tawba ngamba adu sakatba mathau tai. India akan balibak ambu ohenba mathau tai masi Prime Minister Narendra Modi laglaba matamda tamna oirakpa ngamlibane. Mamang da leibak asi masoi tana leirambana khudimak asi ngamlamdabane. Aduba ngasi di Prime Minister Narendra Modi lakpadagi amatoiba India semlakpadagi khudimak asi oiba ngamlakbane. Ngasi di Atmanirbhar Bharat ki mating tagi India na masagi oiba fighter plane saba ngamle. Mirol maga foba sinnaba yapa plane. India ki politician karan Modi ki chakot thorang khudimakta yetuna leiriba mkhoigidmk nungaitaba phawe. Aihoina amatu oiba India oinaba kidamak India ki thauchal singta mateng pangpham thogi. Discipline gal loina na nationalism saat kadabani pikraba lebak Taiwan na maming chaliba asi lamsa chajatnani. Aikhoi khudimukta India masa ama oibagi chautok chabadu phausi. Loinana akanba India ama oinana bahona bada tawba yaba thabak sing punna tawminasi amadi akanba India ama seminasi aike. India ki ningtamba ngakpaga loinana jumthangari palebak singda matam ki tholakpa political ki ahongpa yamna mikupnahom singna leiba amadi senaba mathau tai. Bangladesh da Pakistan ki oiba forcing India ki forcing kumja lising abaga sapon hombudra mathoida lan tawnakhi. Mamal jamlaba India ki lanmi singi mathoi mangkhe madamado ki is Pakistan mutalaga Bangladesh haiba leibaga masiamkhe masigi asoba credit India gi ni maduda Bangladesh wondaduna is Pakistan haina adamuk leiramba tarabade India ki security da asoba singnaba mu oigani haige komjan lising amaga sapon hombudra mathoi ki December ki sechat ahumda thoki belana se India ki pori da yamna maru oiba ningsing dun leiraga da banamit ne Airfield taraga mathoi da Pakistan da landara ki aduba namit taraga homdoindi da makoi surrender tohon ki bane December ki sechat taraga tarita Bangladesh haina on ki bane Narendra Modi lakpadagi India ki thauna tawpa ngambagi chang ngasi di malemna masak khangnarakle China amadi India su ungkhatnaba leiribane China amadi Russia mari fana leiribane Nagalamromda BJP gi aigi imung BJP gi imung campaign haudokre BJP gaktagi oibalangak lehenduna senja thumja leitaba mission ngai naidaba state amo helasi kemsan Bharatiya Janata Party BJP gi aigi imung BJP gi imung campaign ngasi Manipur Legislative Assembly ki speaker jumnam kemsan amade BJP Manipur Pradesh ki president SR gi jumda haudokre singjama SC gi MLA oriba MLA su orbe speaker wai kemsan gi jumda haudokiba aigi imung BJP gi imung program da BJP gi national spokesperson oibagi madakda Manipur gi in-charge do Samvit Fatra amari BJP Manipur Pradesh ki president SR Devi su saruk yaki bag loina BJP ki zonal organization ki secretary Northeast Ajoy Jamwal BJP Manipur Pradesh ki thawmi kya su saruk yaki Tharomada the speaker wai kemsan hai mamangi mikhalda BJP ki kunmathoi kha kai hauji kunmari oraga sumasina maram oraga lega gasi semna ba hona bada tongan ba dalmayam ama fulaga sembagdagi stable oina ba hona bada awaba khudong chara ba kya mayu nakhi aduna andagi mikhal asida di party asi nifu gi mathakta kanana ba hona ba loina lega ka ki masing chuna karabadi lega gasi gi fasati ba asida gi hena fazanduna senja thumja leitaba ingchik pa chaput pa mising mekhai naidaba state ma hen bada mateng pangnakhi Masi wena bagi damak aigi imung BJP ki imung haiba pandam amadam yamna BJP ki vote khominarasi Brahmapur da leiba sardagi jumda audokiba campaign da BJP ki zonal organization secretary Nowadays Ajoy Jamwal BJP Manipur Pradesh ki thawmi kyana charu yake miwi taraga taret positive oiki miwi amata sian ki dre Haukiba pung kunmari is the miwi lising amaga sahum marfudrama thoi COVID-19 test da miwi taraga taret nawna COVID-19 positive oiki baga loinana positivity rate chada amada speak ani da leiri Haukiba pung kunmari is the laijat asin miwi amata sian ki dre aina Manipur laga ki health department ke reform aire Haukiba pung kunmari is the positive oiki pasing adu Bistopur da ani Samdel da ani Impal East da ani Impal West da taraga mathoini positive oragla pasing asi tharaga panba confirm case lakama lising kunga manga Samanga mafuga taruk sokre haujuk phawda apunba laikida basing lising amaga chapan marfutra humdai sokre aire
ꯍꯧꯈꯤꯕ ꯄꯨꯡ 12ꯗ ꯃꯤꯑꯣꯏ 16 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ 1,9,934 ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯔꯤꯀꯣꯚꯔꯤ ꯔꯦꯠ ꯆꯥꯗ 39.3 ꯌꯧꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 313 ꯂꯩꯔꯤ ꯄꯨꯡ 24 ꯑꯁꯤꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ 4,982 ꯀꯥꯞꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯗꯣꯁ state asig apun bedos lak kunithoi lising yang kayumdoi chupna taret asigi manungda ahan bedos da lak taragumdoi lising taruk chani marfudra manga amadi anisuba dos da lak mapal lising nifuga taruk supna marfuga ni thoi kapre loinana hawkriba pung kun mari asida d type oxygen cylinder chani hompu amadi d b type oxygen cylinder marfu manipur gi tongan ba laying sangsing da phangan ke atop editorial gi kalam amadana matik chabam hut khalawrasi party gi wadi thoina khalagamje taragani thoi supa Manipur legislative assembly gi mikhal ki damak candidate oigedaba sina sem saba akan bomong da sem sakhiba loina vote khomba gi thabak su kan khanare candidate oigedaba singi manungda sel barang kan leibasina mikhal asida maiba faklabadi khanduna sel pamu bu leitana voter singna pamjaba punam maning thonganarba honare adu hangna sel di paisdaba candidate sina miyam gi damak adu tawgani adu tawkhre abani singba propaganda tawduna miyamna pamba misak koina daba honare mikhal gi damak sem sanadba candidate singem baraktagi karamba candidate khanjege haibasini haujuk miyamna khanari base miyi khara di mari matani maru mapangni haidun hanadagi hauna angam pathakta vote phangna daba hona ba koirakle miyamna karamba political party gi mirepta vote pigani hainadi maruina khanadre political party asi jamna maru oijarabasu state asidadi mamange taraga mathai chuba Manipur legislative assembly gi mikhal da mai paglakiba amele khara gi machatna party gi maruiba punama ahan kibadagi party de yanglak vote pige khanbadagi lakthongna rakhe mikhal da mai pagla khrapasingna Indian constitution gi 10th schedule gi niam indana chongningba party de hektam chongsinaba gi machat miyamna mayek sek okre mikhal da mai pagla matung haunabi matung inna MLA oibagi wasak phawbal lawdringai mikhal da mere poikiba party adu thadolaga atopa party te chongsin kiba miyamna khangkhre miyoy aduna party amada yaukiba adu aina jade haiba khanglabasu government chembada yauduna minister oike aduga aina jatrabasu matam sangna adumak minister oikiba amadi India ki ain gi well asi matam sangna changkiba punamak miyamna thengnakhre Rajya Sabha gi mikhil dasu offers nta leirabasu ruling the board pibagi thodau so miyamna thengnakhre ain indabagi disqualification tawduna thoklaba maral su chakmana bada leiba MLA khara gi marakta kharana disqualification tawraga kharana tawkidabasu miyamna khangkhre asigumba fivam sing asina party gi wafam ase khanaraktre amada hekta yawningba matamda yare khanare maramaduna miyam gi mihut oina khangadaba sing center of the state ki sakthong sing mapung phana lawraga miyam gi kanadaba tawrukadaba candidate sing miyam gi pakhuloi oina khalhobana asumba oire auki vatamda matik chadaba misak miyam gi mihut ohelubadagi matam chan lawmi singda har phangan kidaba yam chanadabagi center gi scheme lawba ngamkidaba government piba sing suna phangan bangam dabagi watho kya thokiba sing dona matik chaba mihut khalawrase aribida content sing asiki maruiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiriba punama pathaga sari channel asin adom ta kanarabadi subscribe tabi dubesina subscribe tabi rumoloina like and share tabu kawi gan punama po amuk hana thagajari